पृथ्वी मफम अयाम्बा मैप येक्थोक्लबसु मियोइबने यौसिलुबा सुक्मम ngamdriba natragana grahasida leiba sukman mandaba ngaklaba mafam kaya ama leire ngasigi video sida adugumba mafam mangagi maramda khangminase ahanbada Madagascar gi Tsingy de Bemaraha Madagascar hariba lebak se yam top pa wild oiba mafam ne lebak se gi nongchup thangba sarukta Tsingy de Bemaraha hariba malem gi khwai chawba nungi umang silai Malagasy londa Tsingy haibade khungup tongdana chatpa yadaba mafam haibane masi asum kauramebagi maramde yatumgum tumlaba thangyagum thoraba awang manung mayam kungna leibasinane henjinna haijanbanda chade khongfam amhek soikhibada midu faureng lengba faw yai haire UNESCO gi World Heritage Site amasu oriba Strict Nature Reserve se akhang ahi singna haibagi matung inna ngasidagi jahi million chani muk mamangda semba horakhiba oigani haire athenba samudra leikhada calcite na tha lauba limestone lerol oina lerambado prithvi gi tectonic plates sing lengmana maram oiraga asum mathaklomda inkhalakpa oigani ungi juk matamda limestone singdu amukka hena mapanda expose torakpa oiramba yai irol nungda leitraba kansida ariba matamgi nung singdo nongju nungshida sum chathораktuna tumsillakhiba oramgane athotpa mon lauba nung sing chamthokraga akanba saruk sing dukhak lep hawbane lainungi isingna lekha gi saruk hutoktuna surung kaya amasu semi haire atumba nung matol sing se meter chama mug wange sigumba thaura tumlaba nung lishing kaya na krik inana lairiba sing se ayengba singi pukning sumhatpi patanatana atopa taibang amadala abadawna fawhanbe mafam si jiba panba makhal kaya gi mayumsu oire park sigi saruk ayambade miyoibani yausiluba sukngam ngamde lamkoiba singna changba yareba se matai thangba saruk khara khaktane Strict Nature Reserve oiba amade thangyagum thauraba nung singsina tongsa da natana khungub but fawba laina kakthatpa ngambana kanana su changsiluba ngamnade aikhoina khangdriba jiba panba kaya amasu leram khibeyai maramdi ataiga suksam samnadaba ecosystem kaya amsu lei haire ani subada Brazil gi Vale do Havari nongchup thangba Brazil gi Amazon umang manungda Vale do Havari haiba mafam si lei mina budi adum changsiluba oragasu mafam sida khunda duna lairiba singse mapangi mi singa sokna samnadriba yelho furup kayani haire mi singsigi chatnabi nat makhoigi punsi mahing ngak senaba mitop amata changba yade haidana Brazil laingak na thingbane mitop changba yadabanina mafam sigi map yekthoktre karam basanga pambi singna fangi haibasu khangdre mafam si yengba yaribase nongthaktagi drone gi mateng lauraga khaktane adubu 2009 da mafam si lana pairakhiba plane ama engine fail oirakpadagi Amazon turel da paitharakhi punna mi 13 tongakpagi manong mapan khaktamak hingkhi laibak fabana khunja amana uhobadagi anakpada laiba authority singda paw piraktuna hinghowa singdu kanba lakhi panba yaba amana mafam si manung hanjina laiba amade lengak yausindabasina drug lalon basingi lalon pot puthok pusingi dama pamna sijinaba lambi amadi oire drug lalon basing khaktagi natana ngami amadi u janbasingna mafam sida lona changsilaga kanaba kaya lawthokna bahotnai sigum basing sina yalhomi singda sathina akaiba kaya thokhalle makhoibu thingnaba hotnaruba British journalist Don Phillips amade Brazilian indigenous expert Bruno Pereira khunja singa wari sananaba lakhe adubu khut thingjilakpagi dama criminal sing aduna makhoi anibu hatok pikhe ahum subada Vietnam gi Hangson Doong Cave Vietnam gi umang amagi makhada angakpa aronba sangsar amalai 1991 da lomi amana thingnarakhiba Han Son Dung harise malem gi khwai chawba surungne kilometer manga hena sangba meter chani hena pakpa surung sida Boeing 747 amadi irai line changane aduga mathol nifu hena wangba dolan amasu hapchin bayani hai kintha khraba skylight ko basruk singse nungsa mangal faujilakpana manungda horiba umang dubu ngalhanbe koiba yengba lakpa singna wawa cheliba lainungi turel nungshit sichilakpana puthokpa low frequency hum wangla ba stalagmite yumbi kaya thingnare chawruba surung sida laichil faw thai haire
ꯁꯣꯟꯗꯨꯡꯗꯒꯤ ꯂꯧꯈꯠꯂꯛꯄ ꯁꯦꯝꯄꯜꯗ ꯌꯥꯝ ꯁꯥꯊꯤꯕ ꯃꯐꯝꯗ ꯍꯤꯡꯕ ꯉꯝꯕ ꯖꯤꯕ ꯑꯦꯛꯁꯇ꯭ꯔꯦꯃꯣꯐꯥꯏꯜ ꯀꯧꯕ ꯍꯤꯡꯀꯨꯞ ꯃꯈꯜꯁꯤꯡꯁꯤ ꯊꯦꯡꯅꯩ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯀꯨꯞꯁꯤꯡꯁꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯁꯨꯛꯌꯥꯎ ꯌꯥꯎꯗꯅ ꯁꯜꯐꯔ ꯑꯃꯗꯤ ꯑꯥꯏꯔꯟꯒꯨꯝꯕ ꯃꯤꯅꯔꯦꯜꯁꯤꯡꯗ ꯇꯥꯡꯂꯒ ꯍꯤꯡꯏ ꯍꯥꯏꯔꯤ꯫ ꯆꯍꯤ ꯀꯌꯥ ꯊꯤꯖꯤꯜꯂꯕꯁꯨ ꯁꯨꯔꯨꯡꯁꯤꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯌꯧꯁꯤꯜꯂꯨꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯈꯔꯗꯤ ꯈꯨꯃꯟꯕ ꯅꯠꯇ꯭ꯔꯒꯅ ꯇꯝ ꯉꯝꯗꯅ ꯅꯤꯡꯈꯥꯏꯒꯟꯕ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯊꯨꯝꯖꯤꯟꯒꯟꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯕꯅꯅꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯇꯣꯞꯄ ꯒ꯭ꯔꯍ ꯑꯃꯗ ꯆꯠꯂꯨꯕꯗꯧꯅ ꯐꯥꯎꯏ ꯍꯥꯏꯗꯅ ꯆꯪꯂꯨꯕ ꯃꯤ ꯈꯔꯅ ꯐꯣꯡꯗꯣꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯃꯔꯤꯁꯨꯕꯗ ꯚꯨꯇꯥꯟꯒꯤ ꯒꯪꯈꯥꯔ ꯄꯨꯟꯁꯨꯝ꯫ ꯚꯨꯇꯥꯟ ꯑꯃꯗꯤ ꯇꯤꯕꯦꯠ ꯑꯅꯤꯒꯤ ꯉꯝꯈꯩ ꯃꯅꯥꯛꯇ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯀꯅꯥꯝꯇꯅ ꯀꯥꯟꯅꯗ꯭ꯔꯤꯕ ꯆꯤꯡꯗꯣꯜ ꯒꯪꯈꯥꯔ ꯄꯨꯟꯁꯨꯝꯁꯤ ꯂꯩ꯫ ꯃꯤꯇꯔ 8,960 ꯋꯥꯡꯕ ꯆꯤꯡꯁꯤ ꯀꯅꯥꯝꯇꯅ ꯀꯥꯗ꯭ꯔꯤꯕꯁꯤ ꯀꯥꯕ ꯌꯥꯝ ꯂꯨꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ, ꯀꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯊꯤꯡꯕ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯚꯨꯇꯥꯅꯤꯁꯁꯤꯡꯒꯤ ꯊꯥꯖꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯅ ꯃꯍꯧꯁꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯁꯔꯨꯛ ꯑꯃꯈꯛ ꯑꯣꯏꯅ ꯂꯧꯗꯦ, ꯁꯦꯡꯂꯕ ꯂꯥꯏꯐꯝꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ 1994ꯗ ꯃꯈꯣꯏ ꯂꯩꯉꯥꯛꯅ ꯃꯤꯇꯔ 6,000 ꯍꯦꯟꯅ ꯋꯥꯡꯕ ꯆꯤꯡ ꯑꯃꯠꯇ ꯀꯥꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯊꯤꯡꯕ ꯑꯃ ꯊꯝꯖꯤꯟꯗꯨꯅ ꯃꯐꯝꯁꯤꯡꯁꯤꯕꯨ ꯁꯦꯡꯅ ꯊꯝꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯤ ꯍꯦꯛ काबगी अयाब पिथोक्लुबदा मोत्सिल्लकदबा चाइसिल्लकदबा मयामदु मखोइना सुपाम पामखिदे अथिंगबा लेट्रिङैदसु चिंगारोय कयाना कानब होटनखि अदुबु माइ पाकप कनासु ngamखिदे मैप येकप सोइबना मरम ओइरगा अचुम्ब चिंगदोलदु थीबा फंगदबनी हाय जापानीज टीम अमा अवांगबा चिंगसांगदु कागे कारुरगा अचुम्ब चिंगदोलदुगा किलोमीटर कया थैनरे हाइबा कोना खंगलखि भूटान नबु यारगदी चिंगसी कानब परमिट पीबदा सेल चाउना तानबा याय अदुबु मफमसी मोत्सिंदना लूनाना सेंगना थंबन हेना मरु ओइ खनबनीना चिंगसी मियोइबना यौरुद्रिबा मफम अमा ओइना लैरे। मंगा सुबदा समुद्रगी इरोल नुंग सोलर सिस्टम की मफम कयादा मियोइबना प्रोब मखल मखल थाख्रे अदुबु समुद्र लेखा की 80% मुक्ति ngasi फाउ मैप यकथोक्ट्री नुंसा मंगाल सुक्यौ यौद्रबा ममख्रबा मफमसिदा इसिंगी साफू साथीना वांगे ख्वाइदिगे अरुबा मफमनी हाइना लौनरिबा मारियाना ट्रेंचता लेबा चैलेंजर डीप से किलोमीटर 13 मुक लुथना लै इसिंगी साफू कयामुक कनगेदा सिगी मफमसिदा सबमेरिनगा लुथरुरदे सोदा कैन अमा चपखाइबदौना चपखाइखिगने अदुबु लाइफ हाइबसि ngaktinga ए असुक तमथी साथीख्रबा मफमसिदसु अंगकपा जीव मखल सिंग लै मफम सिदा चुना वाइननबा इवॉल्व तौरखिबा जीवसिंग इमाइ नकना पुखला अबदी हिंगबा ngamloidoribani असुक लुख्रबा मफम सिदा फाउ प्लास्टिक मकुम थेंगनै हाइरे याम नुंगाइबा अंगकपा वा अमना चैलेंजर डीप ता कुमथरुबा मिसिंग बुदे था लेबाक यौरुबा मिसिंगना हेली हाइबसिने ngasiगी wahang चैलेंजर डीप ता मतोमता लुथरुबा अफाउबा फिल्म मेकर दु कनानो हाइबिरमो।